ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯅꯨꯡꯁꯤꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯂꯩꯁꯥꯕꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯀꯧꯕꯗ ꯌꯥꯝꯅ ꯇꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯊꯥꯁꯤ ꯊꯥꯅꯧ ꯑꯁꯤ ꯍꯧꯋꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯧꯕ ꯇꯜꯂꯕꯗꯤ ꯃꯁꯥꯕꯨ ꯇꯥꯗ꯭ꯔꯕꯗꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤꯗꯣ ꯍꯥꯏꯔꯒ ꯈꯪꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔ ꯂꯪꯐꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯌꯥꯏꯃ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯅꯨꯡꯁꯤꯕꯤꯅ ꯌꯥꯝꯅ ꯉꯥꯎꯖꯕ ꯄꯥꯈꯪꯅꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯅꯨꯡꯁꯤꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯇꯥꯔꯣꯏꯁꯤꯡꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯂꯥꯛꯂꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯦ꯫ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯅ, ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯈꯖꯤꯛꯇꯪ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯌꯥꯏꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯟꯅꯕ ꯇꯣꯂꯃꯨꯅ ꯅꯣꯛꯅꯒ ꯂꯛꯅꯔꯛꯏ꯫ ꯏꯇꯥꯎꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯏꯀꯥꯏꯗꯅ ꯇꯧꯁꯤꯟꯅꯔꯤꯔꯣ? ꯌꯥꯝ ꯉꯥꯎꯖꯕꯅꯤꯀꯣ ꯏꯇꯥꯎꯗ ꯑꯁꯦ꯫ ꯌꯥꯏꯃ ꯇꯣꯂꯃꯨꯗ ꯁꯥꯎꯔꯛꯏ꯫ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯏꯇꯥꯎ, ꯇꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤ ꯐꯔꯥꯡꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏꯁꯤꯕꯨ ꯅꯠꯇꯦ, ꯏꯇꯥꯎꯅ ꯈꯣꯏꯗꯥꯕ ꯃꯥꯜꯂꯦ ꯑꯁꯤꯒꯤ ꯁꯣꯅꯣ ꯑꯁꯦ꯫ ꯅꯪꯒꯤ ꯑꯣꯏꯒꯦꯗꯤ ꯑꯣꯏꯖꯧ, ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯂꯛꯅꯔꯛꯀꯅꯨ, ꯑꯩꯗꯤ ꯀꯧꯅꯔꯣꯏꯍꯦ꯫ ꯇꯣꯂꯃꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯁ ꯌꯥꯝ ꯁꯥꯎꯏꯀꯣ ꯌꯥꯝ ꯁꯥꯎꯏꯀꯣ, ꯆꯤꯡꯅꯩꯀꯣ꯫ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯛꯂꯒ ꯈꯥꯝꯇꯣꯔꯛꯏ꯫ ꯑꯁ ꯏꯇꯥꯎ ꯇꯣꯂꯃꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯁꯥꯎꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯌꯥꯏꯃ ꯂꯥꯛꯄꯗꯨ ꯍꯦꯛ ꯎꯔꯛꯏ꯫ ꯍꯩꯃꯥ, ꯇꯌꯥꯏꯃ, ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ ꯌꯦꯡꯒꯦꯅꯦ, ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨ ꯌꯦꯡꯒꯦꯕ꯫ ꯌꯥꯏꯃ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯍꯨꯃꯥꯡ ꯖꯔ ꯖꯔ ꯀꯥꯡꯈꯠꯂꯛꯏ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯅꯣ? ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯪꯁꯤꯜꯂꯛꯏꯅꯦ꯫ ꯑꯩꯅ ꯂꯤꯛꯂꯥꯒꯤꯅꯦ ꯍꯥꯏꯗꯅ ꯂꯩꯔꯛꯄꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯅꯨꯡꯁꯤꯕꯤꯅ ꯌꯥꯏꯃꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯌꯥꯏꯃꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯏꯇꯥꯎ, ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯦꯜꯂꯦꯍꯦ, ꯌꯥꯗ꯭ꯔꯦ, ꯅꯥꯟꯊꯔꯛꯑꯦ꯫ ꯅꯨꯡꯁꯤꯕꯤꯅ ꯉꯥꯏꯈꯨꯋꯣ, ꯅꯪ ꯅꯁꯥꯗꯣ ꯌꯥꯡꯅ ꯑꯗꯨꯝ ꯆꯦꯟꯖꯈꯣꯕ, ꯅꯪꯒꯤ ꯄꯣꯠꯌꯣꯝꯁꯤꯗꯤ ꯊꯅꯝꯃꯨ ꯍꯥꯏꯕ ꯇꯌꯥꯏꯃ꯫ ꯌꯥꯏꯃ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯌꯥꯔꯣꯏꯍꯦ, ꯀꯔꯤꯅꯣꯅꯦ, ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ? ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯣꯠꯂꯨꯝꯗꯨꯁꯨ ꯂꯨꯝꯕꯅꯤꯗ, ꯑꯗꯨꯒꯤ ꯄꯣꯠꯂꯨꯝ ꯑꯃꯈꯛ ꯄꯨꯔꯒ ꯆꯦꯜꯂꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯆꯦꯟꯈꯤꯕ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯞ ꯄꯨꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯃꯥꯒꯤ ꯄꯣꯠꯌꯣꯝꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯌꯥꯗꯕꯒꯤ ꯋꯥꯅꯤ, ꯑꯔꯨꯝꯕ ꯉꯥꯛꯇ ꯑꯅꯤ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯤꯁꯦ꯫ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯅꯧꯅ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯃꯤꯒꯤ ꯂꯥꯡꯐꯩ ꯍꯜꯂꯛꯄꯒꯤ ꯄꯣꯠꯌꯣꯝꯁꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯕꯨ ꯉꯥꯎꯗ꯭ꯔꯣ ꯅꯪꯅ ꯍꯦꯟꯅ? ꯑꯁ ꯀꯩꯗꯧꯕꯒꯤ? ꯑꯇꯣꯞꯄꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯦ ꯑꯁꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯔꯁꯨ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯗꯤ ꯈꯪ ꯃꯥꯜꯂꯤꯅꯦ꯫ ꯑꯇꯣꯞꯄ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯏ꯫ ꯇꯣꯝꯕꯤꯅꯧꯁꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯑꯁꯤꯒꯤ ꯁꯣꯅꯣꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯨꯝꯃꯤꯁꯤ꯫ ꯍꯌꯦꯡ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯣꯏꯅ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯑꯒ ꯈꯠꯅꯔꯛꯈꯤꯗꯣꯏꯅꯤ꯫ ꯑꯍꯥꯟꯕꯒꯤꯗꯨꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯇꯣꯝꯕꯤꯅꯧꯅ ꯍꯥꯏꯔꯤꯁꯤꯃꯛ ꯆꯞ ꯆꯥꯅ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤ, ꯃꯥꯅꯕꯨ ꯇꯟꯕꯒꯤ ꯈꯨꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯌꯥꯝꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯥꯏꯃꯗꯨ ꯆꯦꯜꯂꯛꯄꯗ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯁꯣꯔꯒ ꯇꯠꯀꯗꯧꯔꯦ, ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯌꯥꯗꯨ ꯁꯣꯔ ꯍꯣꯜꯂꯒ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯅ ꯃꯃꯤꯠ ꯃꯅꯥꯒ ꯑꯗꯨ ꯂꯪꯈꯠꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜ ꯑꯗꯨ ꯈꯪꯕꯨ ꯈꯪꯉꯨꯔꯦ꯫ ꯍꯩ ꯊꯣꯔꯥꯕꯤ, ꯈꯪꯕꯨ ꯈꯪꯉꯤꯅꯦꯍꯦ, ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯞ ꯄꯨꯔꯞ ꯆꯪꯁꯤꯜꯂꯤ, ꯄꯣꯠꯌꯣꯝ ꯑꯗꯨꯁꯨ ꯂꯧꯊꯕꯤꯔꯦ꯫ ꯌꯥꯏꯃ ꯁꯣꯔ ꯃꯇꯠ ꯃꯇꯠ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯊꯝꯕꯥꯜꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯌꯥꯏꯃ ꯃꯗꯨ ꯊꯛꯄꯗꯒꯤꯗꯤ ꯈꯔ ꯅꯦꯅꯥ ꯇꯥꯕꯒꯨꯝꯅ ꯁꯣꯔ ꯑꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯃꯁꯤꯒꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯁꯣꯅꯣ ꯆꯨꯕꯤꯗꯣ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛ ꯃꯥꯒꯤ ꯀꯩ ꯂꯩꯔꯛꯀꯦ ꯄꯣꯠꯂꯣꯝꯁꯤ ꯌꯦꯡꯒꯦꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤ ꯆꯦꯜꯂꯛꯄꯒꯤꯅꯤ ꯊꯝꯕꯥꯜ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯍꯩꯃ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯑꯣ ꯅꯨꯡꯁꯤꯕꯤꯔꯣ ꯌꯥꯏꯃ ꯁꯥꯎꯕꯨ ꯁꯥꯎꯏ ꯑꯁ ꯍꯣꯏ ꯃꯃꯤꯡꯗꯣ ꯁꯨꯛꯄꯛ ꯄꯛꯅꯗꯦꯗ ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯤꯅ ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯊꯣꯜꯂꯤꯅꯣ ꯈꯪꯗꯦ ꯅꯤꯡꯗꯥ ꯂꯛꯇꯥꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯁꯨꯛꯍꯩ ꯍꯩꯅꯗꯦ 이헤 미다니니 ꯅꯪꯕꯣ ꯇꯞꯅ ꯉꯥꯡ ꯃꯆꯥꯅꯤꯅꯅꯦ ꯅꯨꯡꯁꯤꯗꯨꯅ ꯊꯣꯟꯖꯔꯤꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯏꯃ ꯁꯥꯎꯅ ꯑꯗꯨꯝ ꯂꯩ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯏ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯂꯤꯛꯂꯥꯒꯤꯗꯤ ꯂꯩꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯂꯤꯛꯂꯥ ꯄꯜꯂꯛꯄꯗꯨꯗ ꯌꯥꯏꯃꯗꯣ ꯑꯋꯥ ꯑꯅꯥꯒ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯂꯤꯛꯂꯥꯒꯤꯕꯨ ꯂꯩꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯊꯝꯕꯥꯜꯅ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ ꯅꯥꯄꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯄꯣꯊꯥꯅꯕ ꯂꯤꯛꯂꯥ ꯌꯥꯏꯃ ꯍꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯂꯤꯛꯂꯥ ꯍꯣꯏꯒꯤꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ ꯌꯥꯏꯃ ꯍꯣꯏꯒꯤꯗꯤ ꯃꯃꯥ ꯃꯆꯥ ꯈꯛꯇꯒ ꯑꯣꯏꯔꯦ ꯃꯁꯥꯒꯤ ꯂꯧꯆꯥꯒ ꯂꯩꯖꯗ꯭ꯔꯦ ꯈꯔ ꯐꯤꯕꯝ ꯁꯣꯛꯏ ꯌꯥꯏꯃꯒ ꯂꯤꯛꯂꯥꯒ ꯅꯨꯡꯁꯤꯅꯔꯤꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯐꯣꯡꯗꯣꯛꯅꯗꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯂꯤꯛꯂꯥ ꯃꯃꯥꯟꯅꯕꯤ ꯊꯥꯕꯂꯩꯒ ꯂꯣꯏꯅꯅ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯌꯥꯏꯃ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯂꯣꯃꯨꯒ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯇꯌꯥꯏꯃ ꯀꯩꯅꯣ ꯉꯁꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯎꯅꯁꯤ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯌꯨꯝꯁꯦ ꯈꯔ ꯂꯥꯞꯅꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯇꯧꯅꯤꯗ ꯉꯔꯥꯡ ꯅꯪꯅ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯄꯤꯕꯗꯨ ꯁꯨꯝ ꯐꯖꯔꯔꯣꯏꯗꯕ ꯑꯗꯨꯒꯤ ꯉꯁꯤꯁꯤꯗ ꯑꯣꯏꯅ ꯄꯤꯒꯦꯅ ꯇꯧꯕꯅꯤ ꯊꯥꯕꯂꯩꯒ ꯇꯣꯂꯣꯃꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯥꯕꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁ ꯑꯅꯤꯁꯤ ꯋꯥꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯇꯌꯥꯏꯃꯒꯤ ꯄꯥꯎꯈꯨꯝꯁꯤꯗꯤ ꯉꯔꯥꯡ ꯄꯤꯔꯗꯤ ꯉꯁꯤ ꯎꯅꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯒꯤꯗꯤ ꯂꯩꯇꯦ ꯇꯣꯂꯣꯃꯨꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯅꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯉꯔꯥꯡ ꯎꯔꯁꯨ ꯉꯁꯤꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯧꯁꯤꯗ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯐꯣꯡꯗꯣꯛꯅꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯤ ꯍꯥꯏꯔꯨꯔꯒꯅ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ 이베마 타블레 너희 ꯇꯌꯥꯏꯃꯁꯦ ꯉꯔꯥꯡꯗꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤꯗꯨꯅ ꯐꯥꯔꯝꯒꯗꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯕꯨꯗꯤ ꯀꯩꯁꯨ ꯅꯨꯄꯥ ꯊꯣꯛꯑꯔꯣꯏ ꯂꯤꯛꯂꯥꯗ ꯑꯣꯏꯅ ꯏꯟꯁꯤꯜꯂꯨ ꯐꯣꯡꯗꯣꯛꯅꯍꯟꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯗꯨꯒꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯅ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯅ ꯁꯣꯝꯗꯅ ꯌꯥꯏꯃꯒ ꯂꯤꯛꯂꯥꯒꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯂꯤꯛꯂꯥꯅ ꯇꯞꯅ ꯇꯌꯥꯏꯃ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯛꯏꯁꯤꯕꯣ ꯏꯃꯥꯕꯨꯀꯤ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯂꯩꯕꯤꯒꯦ ꯍꯥꯏꯗꯤ ꯏꯃꯥꯒꯤꯁꯨ ꯂꯩꯔꯛꯏꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏ ꯄꯥꯕꯨ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯑꯃꯨꯛ ꯆꯩꯗꯣꯏꯖꯥꯠꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯂꯩꯗꯅ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯎꯁꯤꯠꯇꯦ ꯀꯥꯏꯅ ꯈꯟꯗꯣꯏꯖꯥꯠꯂ ꯁꯤꯟꯗ ꯑꯩꯅꯗꯤ ꯂꯥꯡꯐꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯑꯗꯨꯒꯤꯗꯤꯅꯦ ꯉꯥꯡꯗꯦꯗ ꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯌꯨꯝ ꯊꯪꯅꯔꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅ ꯈꯪꯅꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯅꯪꯁꯦ ꯁꯥꯎꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩ ꯌꯥꯏꯃ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯌꯥꯝꯅ ꯁꯥꯎꯕ ꯅꯠꯇꯦꯗ ꯈꯤꯇꯪꯅꯤ ꯑꯗꯨ ꯇꯌꯥꯏꯃ ꯑꯩ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯑꯌꯨꯛꯅꯤꯅ ꯑꯩ ꯆꯪꯉꯒꯦ ꯑꯗꯣ ꯀꯩꯅꯣꯝꯇꯪ ꯍꯪꯍꯧꯒꯦ ꯀꯔꯤꯅꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯅꯪꯒꯤ ꯄꯥꯈꯨꯝ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯑꯌꯨꯛꯁꯤꯗ ꯀꯨꯏꯅ ꯆꯠꯊꯣꯛꯑꯦꯅ ꯑꯃꯨꯛ ꯆꯩꯕꯤꯔꯅꯤ ꯆꯪꯉꯣ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯇꯧꯔꯗꯕꯅꯤ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯍꯣꯏ ꯆꯪꯉꯒꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯗꯣ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ ꯌꯥꯏꯃ ꯇꯣꯂꯣꯃꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯃꯇꯦꯛ ꯈꯔ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯣꯂꯣꯃꯨꯅ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯒꯤ ꯃꯑꯣꯡꯁꯤꯕꯣ ꯑꯁꯦꯡꯕ ꯑꯃꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯂꯤꯛꯂꯥꯁꯤꯕꯨ ꯏꯇꯥꯎꯅ ꯀꯣꯏꯔꯤꯔꯣ ꯀꯣꯏꯗ꯭ꯔꯤꯔꯣ ꯌꯥꯏꯃꯅ ꯍꯥꯏꯒꯦ ꯏꯇꯥꯎ ꯑꯗꯣ ꯉꯁꯤꯗꯤ ꯅꯠꯇꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯏꯇꯥꯎ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯄꯗ ꯃꯉꯥꯏꯔꯤ ꯅꯨꯡꯁꯤꯕꯤꯗꯨ ꯍꯦꯛꯇ ꯊꯦꯡꯅꯩ ꯌꯥꯏꯃꯗꯤ ꯃꯔꯨꯝ ꯑꯃꯗ ꯁꯠ ꯂꯣꯠꯈ꯭ꯔꯦ ꯇꯣꯂꯣꯃꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ
ꯅꯨꯡꯁꯤꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ? ꯅꯨꯡꯁꯤꯕꯤ ꯑꯣꯟꯊꯣꯛ ꯁꯥꯎꯅ ꯈꯨꯝꯂꯛꯈ꯭ꯔꯦ꯫ ꯍꯣ ꯅꯨꯡꯁꯤꯕꯤꯒꯅꯨ ꯅꯁꯛꯇꯨꯒ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ꯫ ꯑꯃ ꯐꯪꯉꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯃ ꯐꯪꯉꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯆꯠꯅꯤꯡꯕꯗ ꯆꯠꯅꯤ ꯈꯣꯡ ꯄꯥꯜꯂꯤꯁꯦ ꯏꯅꯤꯡꯇꯝꯅ ꯆꯠꯅꯅꯕꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯅꯠꯇꯦ ꯑꯌꯨꯛꯇꯁꯤꯕꯨ ꯆꯠꯄ ꯌꯥꯗꯕ꯭ꯔꯕ? ꯅꯨꯡꯗꯥꯡꯅꯦ ꯍꯥꯏꯌꯨ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯇꯣꯂꯣꯝꯕꯨ ꯍꯨꯃꯥꯡ ꯍꯦꯛ ꯀꯥꯡꯅ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯈꯣꯡ ꯍꯥꯞꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯝ ꯁꯥꯎꯅ ꯊꯤꯕꯣꯡꯖꯥꯎꯅꯤꯅ ꯈꯣꯡ ꯍꯥꯝꯗꯅꯗ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯃ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯇꯣꯂꯣꯝꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯗ ꯃꯌꯥ ꯀꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯏꯇꯥꯎꯁꯦ ꯐꯠꯇꯕ ꯃꯀꯨ ꯃꯪꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯃꯪꯐꯥꯎꯅꯔꯤꯁꯦ꯫ ꯇꯣꯂꯣꯝꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯔꯒ ꯑꯁ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯏꯃꯥ ꯏꯄꯦꯝ ꯀꯤꯟꯅꯒ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯃꯤꯍꯨꯟꯒꯥꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯅꯦ ꯑꯩꯅ ꯍꯩꯅꯗꯗꯅ ꯂꯣꯠꯂꯤꯁꯦ꯫ ꯅꯪꯅꯗꯤ ꯌꯥꯝ ꯀꯟꯈꯠ ꯑꯩꯅ ꯄꯨꯟꯅ ꯂꯣꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯏꯇꯥꯎꯅ ꯌꯥꯗꯕꯗꯣ ꯈꯪꯉꯤꯗꯅ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯇꯣꯂꯣꯝꯕꯨ ꯃꯇꯣꯝꯇ ꯃꯊꯥ ꯁꯥꯅ ꯍꯥꯏꯖꯩ꯫ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ? ꯃꯥꯒꯤ ꯃꯃꯤꯡꯗ ꯆꯨꯝꯅ ꯁꯨꯝ ꯀꯧꯔꯨꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯁ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯀꯧꯕꯗꯧꯅꯒ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯃꯁꯤ ꯃꯥꯅ ꯍꯜꯂꯛꯄꯁꯦ ꯉꯥꯏꯔꯒ ꯅꯨꯡꯅ ꯊꯥꯁꯤꯔ ꯈꯪꯗꯦꯗ꯫ ꯏꯍꯦ ꯏꯇꯥꯎ ꯑꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯔꯨꯅꯨ꯫ ꯅꯪꯁꯨ ꯉꯥꯎꯔꯒꯦ ꯍꯥꯏꯔꯣ? ꯑꯝꯇ ꯇꯞꯊꯈꯣꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯀꯟꯅ ꯉꯥꯡꯅꯕ ꯑꯁꯤꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯅ ꯂꯝꯕꯤꯁꯤꯗ? ꯇꯣꯂꯣꯝꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯎ ꯇꯝꯂꯦ꯫ ꯏꯇꯩꯃ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤꯗꯣ ꯍꯧꯖꯤꯛꯇ ꯂꯝꯕꯤꯁꯤꯗ ꯊꯦꯡꯅꯕ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯀꯧꯔꯨꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯗꯦꯅꯦ꯫ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯅꯨꯡꯅ ꯊꯣꯝꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯏꯇꯥꯎ ꯌꯥꯏꯃꯅ ꯀꯟꯅ ꯈꯥꯝꯃꯝꯃꯤꯅꯤ꯫ ꯍꯩꯃꯥ ꯅꯣꯏꯁꯨ ꯃꯥꯒꯤ ꯋꯥꯍꯧꯒꯤ ꯑꯣꯏꯔꯦ꯫ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨꯅꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯂꯣꯏꯔꯦ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯥꯅ ꯃꯊꯛ ꯃꯈꯥ ꯊꯣꯛꯇꯣꯛ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯍꯟꯗ꯭ꯔꯦ꯫ ꯏꯇꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯑꯁ ꯌꯥꯏꯃ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ꯫ ꯍꯣ ꯏꯆꯥ ꯑꯄꯤꯛꯄ ꯑꯅꯤꯗꯣ ꯆꯔꯥ ꯋꯥꯅꯅꯕ ꯇꯧꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛ ꯆꯈꯣꯝꯗꯣ ꯀꯤꯠ ꯀꯤꯠ ꯅꯝꯈꯩ ꯂꯣꯏꯅ ꯆꯥꯊꯣꯛꯏ꯫ ꯍꯪꯉꯨꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯏ꯫ ꯑꯩꯉꯣꯟꯗꯕꯨ ꯁꯣꯅꯣ ꯆꯨꯕꯤ ꯆꯥꯛꯁꯦ ꯆꯥꯅꯅꯕ ꯅꯠꯇ꯭ꯔꯗꯤꯅ ꯆꯥꯛ ꯆꯥꯕꯒꯤꯕꯨ ꯁꯥꯎꯔꯤꯗꯨꯕꯨ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ꯫ ꯑꯁ ꯑꯩꯅꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ꯫ ꯃꯥꯅ ꯍꯦꯛ ꯉꯝꯃꯒ ꯆꯠꯈꯤ꯫ ꯑꯗꯨꯅꯦ ꯃꯆꯤꯟꯗꯣ ꯑꯗꯨꯝ ꯈꯨꯝꯃꯤ ꯃꯥꯅ ꯉꯝꯃꯒ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯩꯗꯤ ꯁꯥꯎꯅꯤꯡꯗꯅꯅꯦ ꯋꯥꯆꯦꯠꯅ ꯑꯅꯤꯔꯛ ꯀꯟꯈꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯑꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯁꯣꯅꯣꯗꯨꯅ ꯂꯥꯛꯑꯒ ꯀꯥꯎꯊꯔꯝꯃꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯩꯔꯤꯕ꯫ ꯑꯗꯨꯒ ꯌꯥꯝꯅꯒꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯁꯤꯗꯕꯨ ꯐꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥꯕ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁ ꯇꯜꯂꯤꯗ ꯑꯩꯗꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅೋ ꯑꯗꯨ ꯈꯇꯪ ꯍꯪꯉꯨꯕ ꯈꯛꯇꯅꯦꯕ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯁꯥꯖꯩ ꯑꯃ ꯈꯨꯜꯂꯒ ꯁꯦꯠ ꯁꯦꯠ ꯍꯦꯛꯇ ꯀꯟꯁꯤꯜꯂꯛꯏꯅꯦ꯫ ꯌꯥꯏꯃ ꯃꯊꯥ ꯁꯥꯅ ꯑꯁ ꯏꯇꯩꯃ ꯍꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ꯫ ꯑꯗꯣ ꯃꯥꯒꯤꯁꯤꯕꯨ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯔꯣ? ꯉꯔꯥꯡꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯕꯅꯤ ꯉꯁꯤꯅ ꯃꯑꯣꯡ ꯑꯃꯅꯤ꯫ ꯍꯣ ꯁꯤꯅꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯍꯥꯏꯔꯤꯁꯦ꯫ ꯅꯨꯃꯤꯠ ꯈꯔ ꯑꯗꯨꯝ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯈꯤꯅꯤ꯫ ꯊꯥꯁꯤꯔꯝꯗꯥꯏꯗꯅꯦ ꯄꯥꯡꯈꯠꯂꯛꯄꯒꯁꯦ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯣ ꯏꯇꯩꯃ ꯍꯣꯏꯕꯨ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯥꯏꯔꯨꯗꯣꯏꯁꯤꯕꯨ ꯀꯥꯟꯅꯒꯗ꯭ꯔꯣ? ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯂꯥꯛꯀꯅꯨ꯫ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯤꯁꯤꯡꯗꯣ ꯀꯩꯅꯣꯝꯗꯤ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯅꯣꯏꯗꯤ ꯅꯨꯄꯥꯅꯤ ꯅꯇꯣꯝꯇꯒ ꯀꯩꯁꯨ ꯆꯪꯉꯨꯅꯨ꯫ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯑꯃꯨꯛ ꯁꯠ ꯑꯣꯟꯈꯠꯂꯛꯇꯣꯏꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅꯅꯦ ꯃꯄꯥꯗꯨꯗ ꯂꯩꯈ꯭ꯔꯤꯁꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯏꯆꯜ ꯍꯥꯏꯗꯅ ꯈꯛ ꯍꯪꯉꯨꯏ ꯍꯥꯏ꯫ ꯑꯗꯨꯗꯅꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯏꯁꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯅꯝꯗꯅ ꯆꯦꯜꯂꯦ ꯅꯨꯄꯥꯗꯣ꯫
ꯈꯔꯅꯦ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯖꯗꯕꯒꯤ ꯈꯔ ꯁꯣꯟꯖꯕꯗꯨꯗ ꯑꯗꯨꯝ ꯇꯣꯛꯁꯤꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯈꯪꯗꯤ ꯈꯪꯍꯜꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯂꯣꯃꯣꯒ ꯌꯥꯏꯃꯒꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯌꯥꯏꯃꯅ ꯃꯃꯥ ꯊꯝꯕꯥꯜꯗ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯃꯥ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯃꯥꯒꯤ ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯁꯤꯕꯨ ꯐꯒꯗ꯭ꯔꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯃꯤꯒꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕꯅꯤ, ꯀꯩꯁꯨ ꯐꯔꯔꯣꯏ꯫ ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯇꯜꯂꯤ ꯍꯥꯏ꯫ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯃꯤ ꯁꯤꯕ ꯌꯥꯎꯅꯅꯤꯀꯣ, ꯃꯤꯒ ꯍꯥꯠꯇꯧ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯤ ꯆꯥꯎꯕꯤ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯏꯆꯦ, ꯃꯥꯏ ꯃꯤꯠꯀ ꯁꯨꯛꯇꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯣ? ꯌꯥꯏꯃ, ꯁꯦꯁꯦ, ꯏꯟꯁꯥꯡ ꯈꯔ ꯊꯤꯜꯂꯛꯄꯅꯤ, ꯂꯧꯁꯤꯜꯂꯨꯁꯤ꯫ ꯑꯩꯒ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤꯒ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯋꯥꯔꯤꯅꯣꯕ? ꯑꯁ ꯏꯟꯗꯣꯝꯆꯥ, ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯤꯗꯨꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯇꯧꯕꯅꯤ, ꯃꯣꯏꯒꯤ ꯃꯃꯥꯗꯨꯁꯨ ꯇꯧꯔꯛꯄꯅꯤ꯫ ꯀꯤꯖꯩꯍꯦ ꯑꯩꯗꯤ꯫ ꯀꯤꯟꯅꯒ ꯊꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯋꯥꯏ ꯑꯃꯨꯛꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯅꯨꯡꯁꯤꯕꯤꯗꯣ, ꯈꯔꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕꯗ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯃꯥꯅ ꯃꯤꯊꯤ ꯇꯥꯔꯕ, ꯑꯗꯨꯒꯤ ꯂꯝꯖꯦꯜ ꯊꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯨꯕꯥꯗ ꯀꯤꯟꯅ ꯊꯤꯜꯂꯨꯗꯅꯅꯦ, ꯑꯃꯨꯛꯇꯣꯏꯕ ꯋꯥ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯅꯈꯤꯕꯅꯤ ꯏꯆꯦ꯫ ꯍꯣꯏꯅꯦꯍꯦ, ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯩꯗꯤ, ꯅꯪꯅ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯏ ꯆꯥꯎꯕꯤ꯫ ꯌꯥꯏꯃꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯋꯥꯔꯤ ꯇꯥꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ, ꯊꯥꯁꯤꯔꯝꯗꯥꯏꯒꯨꯝꯕ ꯄꯥꯡꯈꯠꯂꯛꯄ ꯁ꯭ꯋꯥꯏꯁꯦ ꯃꯥꯒ ꯊꯦꯡꯅꯕꯗ ꯆꯦꯛꯁꯤꯜꯂꯨ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤꯅꯦ ꯁꯣꯛꯄ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯏꯃ ꯃꯔꯝꯁꯨ ꯈꯪꯗꯦ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯏꯟꯁꯥꯡꯁꯦ ꯄꯨꯁꯤꯜꯂꯒꯦꯀꯣ? ꯍꯣꯏ ꯍꯣꯏ꯫ ꯏꯟꯖꯥꯡꯗꯨꯁꯨꯅꯦ ꯈꯔ ꯄꯤꯕꯤꯈ꯭ꯔꯣ, ꯍꯥꯎꯗꯤ ꯍꯥꯎꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯥꯎꯕ ꯅꯠꯇꯦꯗ, ꯉꯥ ꯃꯆꯥ ꯈꯔ ꯊꯣꯡꯕꯅꯤ꯫ ꯑꯗꯨꯗ ꯌꯥꯏꯃꯁꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯦ, ꯂꯪꯐꯩ ꯆꯠꯂꯨꯕꯒꯤ, ꯑꯗꯨꯒꯤꯅꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯈꯤꯇꯪ ꯄꯤꯕꯤꯔꯨꯆꯣꯅ ꯂꯥꯛꯏꯕꯅꯤ꯫ ꯉꯥ ꯑꯆꯧꯕ ꯊꯣꯡꯉꯒ ꯑꯃꯨꯛ ꯅꯣꯡꯃ ꯆꯥꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯔ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅꯧ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯛꯂꯥ ꯊꯥꯕꯜꯂꯩ, ꯇꯣꯂꯣꯃꯣ ꯑꯃꯗꯤ ꯌꯥꯏꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯤꯡꯖꯨꯗꯨ ꯇꯣꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ, ꯀꯅꯥꯝꯇ ꯌꯥꯇꯣꯟ ꯇꯪꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯕꯤꯗꯨ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯩꯅ ꯁꯤꯡꯖꯨ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯁꯤꯗꯤ ꯁꯤꯗꯩ ꯑꯣꯏꯔꯦ, ꯅꯣꯏꯗꯤ ꯑꯩꯉꯣꯟꯗꯒ ꯍꯧꯔꯛꯇꯦꯅ꯫ ꯑꯩ ꯇꯣꯠꯀꯦꯁꯦ, ꯅꯪ ꯈꯨꯇꯣꯠꯇꯣ ꯍꯥꯎꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯅ ꯇꯣꯠꯄ ꯂꯣꯏꯔꯕ ꯁꯤꯡꯖꯨꯗꯨ ꯕꯤꯔꯤ ꯕꯤꯔꯤ ꯍꯦꯛ ꯅꯩꯔꯛꯏ꯫ ꯇꯣꯂꯣꯃꯣꯗꯤ ꯅꯍꯥꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯍꯧꯒꯠꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯗ ꯇꯞꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯕꯨ ꯃꯇꯣꯝꯇ ꯍꯨꯟꯇꯣꯛꯂꯝꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯂꯥꯛꯄꯗꯒꯤ ꯀꯤꯕꯒ ꯍꯩꯅꯗꯕꯒ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝꯗ ꯆꯥꯔꯁꯤꯒ ꯍꯥꯏꯗꯦ, ꯃꯥꯅ ꯍꯥꯟꯅ ꯆꯈꯣꯝ ꯑꯆꯧꯕ ꯑꯃ ꯍꯦꯛꯇ ꯍꯨꯛꯆꯤꯜꯂꯤ, ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ꯫ ꯑꯁ, ꯃꯣꯔꯣꯛ ꯈꯨꯁꯥꯁꯤꯗꯤ ꯂꯣꯏꯔꯦꯍꯦ! ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ, ꯃꯁꯤ ꯂꯥꯛꯇꯅ ꯂꯪꯒꯦꯗ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯪꯗꯦ꯫ ꯁꯤꯡꯖꯨ ꯑꯗꯨꯛ ꯌꯥꯝꯕꯗꯨ ꯀꯅꯥꯝꯇꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯂꯪꯈꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯈꯔꯒ ꯇꯣꯝꯕꯤꯅꯧꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯈꯠꯅꯔꯛꯄꯅꯤ꯫ ꯇꯣꯝꯕꯤꯅꯧꯅ, ꯁꯣꯅꯣꯆꯨꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ? ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯁꯥꯎꯅ, ꯃꯣꯔꯣꯛ ꯆꯥꯅꯤꯡꯗꯕ ꯅꯪ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ? ꯃꯌꯥꯝ ꯐꯝꯃꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯕ? ꯁꯣꯅꯣ ꯆꯨꯔꯗꯤ ꯅꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯣ꯫ ꯍꯦ, ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯤ! ꯏꯁ, ꯀꯔꯤ? ꯑꯩꯕꯨ ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯤ ꯀꯥꯏꯅ? ꯅꯣꯏꯅꯤꯅꯦ ꯁꯣꯅꯣ ꯆꯨꯔꯤꯁꯦ ꯏꯕꯦꯝꯃ꯫ ꯅꯣꯏꯅ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯅ ꯍꯦꯛ ꯍꯦꯛ ꯆꯥꯕꯒꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯦ ꯃꯈꯣꯡ ꯍꯥꯝꯗꯅ ꯇꯣꯂꯣꯃꯣꯒꯁꯦ ꯅꯍꯥꯟ ꯂꯝꯕꯤ ꯆꯠꯄꯗ ꯅꯍꯥꯟꯒꯅꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦꯅ ꯋꯥꯔꯤꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔ ꯈꯠꯅꯍꯧꯔꯤ꯫ ꯑꯌꯥꯝꯕꯗꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯁꯠ ꯊꯣꯛꯅꯔꯛꯂꯤ꯫ ꯇꯣꯂꯣꯃꯣ, ꯊꯥꯕꯜꯂꯩ, ꯌꯥꯏꯃ, ꯂꯤꯛꯂꯥ ꯃꯈꯣꯏꯁꯨ ꯁꯨꯝ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯆꯠꯂꯤ꯫ ꯌꯥꯏꯃ ꯃꯇꯣꯝꯇ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩ ꯑꯝꯇ ꯄꯦꯟꯅ ꯅꯣꯛꯈꯤꯒꯦꯗ꯫ ꯑꯍꯨꯝꯗꯨ ꯏꯉꯛꯉꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯂꯣꯃꯣꯅ, ꯂꯩꯀꯥꯏꯁꯦ ꯑꯉꯥꯎ ꯑꯐꯩ ꯃꯁꯤꯡ ꯍꯦꯜꯂꯛꯀꯗꯧꯔꯤ꯫ ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯁꯦ ꯂꯧꯅꯕ꯭ꯔꯣ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯌꯥꯏꯃ ꯅꯣꯛꯂꯒ, ꯅꯠꯇꯦ, ꯉꯥꯏꯈꯣꯕ, ꯅꯪꯒꯤ ꯃꯔꯝꯗꯅꯤꯅꯦ ꯑꯩꯅ ꯅꯣꯛꯅꯤꯡꯉꯤꯁꯦ꯫ ꯑꯦ, ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ, ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯁꯣꯜꯂꯤꯀꯣ꯫ ꯅꯪꯅ ꯈꯣꯡ ꯍꯥꯝꯗꯩ ꯍꯥꯏꯕꯒꯤꯅꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯒꯤ ꯃꯤꯐꯝ ꯀꯥꯏꯔꯤꯁꯦ꯫ ꯂꯤꯛꯂꯥ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛꯀ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯤꯁꯤꯗꯤ
ꯇꯥ ꯇꯣꯂꯣꯃꯨꯒꯤ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯂꯤꯛꯂꯥꯁꯨ ꯅꯣꯛꯏ꯫ ꯇꯣꯂꯣꯃꯨꯅ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ ꯑꯩ ꯊꯥꯕꯂꯩ ꯅꯪꯁꯨꯅꯤ ꯌꯥꯔꯦ ꯊꯥꯖꯜꯂꯛꯀꯅꯤ꯫ ꯌꯥꯏꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯒꯤ ꯅꯇꯧ ꯇꯝꯕꯅꯦ ꯑꯩꯁꯨ ꯑꯗꯨꯗ ꯁꯣꯏꯔꯤꯅꯤ ꯃꯁꯤꯒꯤ ꯊꯥꯁꯤ ꯊꯥꯅꯧ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯔꯤ ꯈꯨꯝꯁꯤꯒꯤ ꯈꯟꯕꯗ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗ ꯇꯥꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯃꯤꯡꯒ ꯄꯜꯂꯛꯑꯗꯅ ꯏ ꯀꯥꯔꯛꯀꯅꯤꯀꯣ꯫ ꯌꯥꯏꯃ ꯅꯣꯛꯂꯒ ꯍꯣ ꯑꯩ ꯄꯜꯂꯛꯇ꯭ꯔꯤꯗꯨꯅꯦ ꯅꯨꯡꯁꯤꯗꯦꯌꯦ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏ ꯑꯗꯨꯒꯤ ꯅꯁꯨꯝꯂꯥꯡꯒꯤꯅꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯁꯤꯡꯖꯨꯗꯣ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯤꯗꯣ꯫ ꯇꯣꯂꯣꯃꯨ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯑꯁ ꯑꯩꯗꯤꯕꯨꯀꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯉꯥꯌꯣꯟꯐꯝꯗꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯈꯨꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝꯅ ꯈꯪꯍꯟꯖꯅꯤꯡꯕꯒꯤ ꯋꯥꯖꯥꯎ ꯉꯥꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯍꯩꯃꯥ ꯉꯥꯁꯤꯡꯁꯦ ꯂꯩꯔꯤꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯆꯥꯎꯕ ꯑꯅꯤ ꯑꯍꯨꯝꯒ ꯄꯨꯔꯛꯂꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤꯕꯨꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯅꯦ ꯀꯩꯅꯦ ꯄꯨꯂꯞ ꯄꯨꯂꯞ ꯄꯤꯖꯕꯅꯤꯅ ꯑꯆꯧꯕ ꯄꯥꯝꯃꯤꯅꯦ꯫ ꯅꯨꯄꯤ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯌꯦ ꯑꯆꯧꯕꯕꯨꯗꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯀꯌꯥꯝ ꯆꯥꯎꯕ ꯑꯣꯏꯗꯣꯏꯅꯣꯗꯤ ꯈꯪꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯅꯠꯇꯦ ꯁꯤ ꯑꯣꯏꯅ ꯃꯁꯤꯡ ꯈꯔ ꯍꯦꯟꯅ ꯂꯧꯕꯤꯔꯣꯗꯅ꯫ ꯅꯨꯄꯤꯗꯨꯅ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯂꯧꯕꯕꯨꯗꯤ ꯌꯥꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯆꯧꯕ ꯌꯥꯎꯔꯛꯇ꯭ꯔꯒ ꯏꯅꯦꯒꯤꯗꯣ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤ ꯗꯣꯂꯥꯏ ꯄꯨꯕꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯣ ꯊꯕꯛ ꯁꯨꯕꯒꯤ ꯑꯣꯏꯔꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯑꯗꯨꯝ ꯆꯥꯛ ꯄꯤꯖꯗꯣꯏꯅꯤ ꯀꯅꯥ ꯑꯃꯗꯤꯅꯦ ꯆꯥꯛꯀꯁꯨ ꯄꯤꯖꯗꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯌꯥꯝꯕꯨ ꯃꯥꯡꯅꯤ ꯍꯥꯏꯒꯦ ꯃꯣꯏꯅ ꯈꯔ ꯈꯛ ꯆꯥꯕꯕꯣ꯫ ꯃꯊꯟꯇ ꯑꯗꯨꯝ ꯉꯥꯡꯖꯕꯅꯤ ꯃꯤ ꯑꯇꯣꯞꯄꯅ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯔꯣꯏ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥ ꯌꯥꯏꯃ ꯇꯣꯂꯣꯃꯨ ꯊꯥꯕꯂꯩ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯏꯅꯥꯈꯨꯟꯕꯤꯗꯨ꯫ ꯍꯩꯃꯥ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯐꯖꯩ ꯏꯃꯧ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯑꯁꯤꯕꯣ? ꯂꯤꯛꯂꯥ ꯀꯧꯕꯅꯦ ꯌꯥꯝ ꯐꯖꯕꯅꯤ꯫ ꯉꯥꯌꯣꯟꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯗꯤ ꯏꯅꯥꯈꯨꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯔ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯖꯥꯎ ꯉꯥꯡꯕ ꯑꯗꯨꯗ꯫ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯁꯦ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯩꯁꯥꯕꯤꯅꯤ ꯃꯤꯁꯨ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯒꯅꯤ꯫ ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯃꯥꯅ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯣꯛꯅ ꯈꯨꯝꯒꯦꯗ ꯂꯩꯔꯕꯅꯤ ꯏꯅꯥꯈꯨꯟꯕꯤ ꯅꯨꯄꯤꯗꯨ꯫ ꯑꯁ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯗꯨꯒꯨꯝꯕ ꯏꯆꯥ ꯅꯠꯇꯦꯁꯦ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯏꯜꯂꯒ ꯂꯩꯔꯕ ꯄꯥꯈꯪꯕꯨꯗꯤ ꯐꯥꯔꯦ ꯍꯥꯏꯕꯕꯨ ꯅꯣꯡꯃꯇ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯂꯥꯡꯂꯤꯕ ꯉꯥꯎꯁꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯆꯥꯛ ꯐꯥꯎꯕ ꯏꯜꯂꯤꯕꯅꯤ꯫ ꯃꯄꯥꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯂꯣꯜ ꯏꯇꯤꯛ ꯇꯣꯏꯅ ꯆꯠꯄꯅꯤꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯦꯖꯔꯒ ꯂꯩꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯤꯕ ꯉꯥꯌꯣꯟꯕꯤ ꯑꯗꯨ ꯂꯥꯛꯂꯦ ꯃꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯇꯧꯏ꯫ ꯍꯩꯃꯥ ꯏꯅꯦ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯉꯁꯥꯏꯗꯒꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯔꯨꯕꯥꯛꯇꯣ ꯑꯩ ꯊꯥꯡꯊꯕꯤꯔꯒꯦ ꯏꯅꯦꯗꯒꯤ ꯂꯩꯗꯣꯏꯅꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯀꯅꯥꯝꯇꯗꯒꯤ ꯂꯩꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯅꯕꯨꯗꯤ ꯅꯣꯛꯆꯔꯤꯕ ꯑꯇꯩ ꯉꯥꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯁꯨ ꯑꯃꯈꯛꯇꯅꯤ ꯃꯥꯅ ꯂꯧꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯅ ꯌꯣꯜꯂꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯑꯀꯣꯟꯕ ꯂꯥꯛꯄ ꯉꯥꯌꯣꯟꯕꯤ ꯑꯗꯨꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯏꯅꯥꯈꯨꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯒꯦ ꯏꯅꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯃꯤ ꯇꯧꯔꯤꯁꯦ ꯌꯨꯝꯗ ꯈꯨꯜ ꯑꯗꯥꯏꯗ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯕꯁꯦ ꯕꯤꯕꯨꯂꯥ ꯆꯨꯏ ꯍꯥꯏꯗꯅ ꯁ꯭ꯋꯥꯏ ꯌꯧꯔꯛꯏꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ꯫ ꯁꯤꯗꯒꯤ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯩꯅ ꯇꯧꯔꯨꯗꯣꯏ ꯃꯌꯥꯝꯁꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯃꯌꯥꯝꯗꯣ ꯃꯥꯕꯣꯛ ꯃꯥꯕꯣꯛ ꯍꯥꯏꯗꯅ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯨꯗꯣꯏꯅꯤ꯫ ꯃꯃꯥꯅ ꯍꯣꯠꯅꯕꯁꯦ ꯀꯌꯥ ꯄꯦꯟꯗꯦꯕ ꯃꯣꯏꯁꯦ ꯃꯈꯨꯠ ꯃꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯨꯗꯣꯏꯅꯤ꯫ ꯆꯠꯂꯦ ꯆꯠꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯃꯌꯥꯝꯗꯣ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ꯫ ꯅꯥꯀꯣꯡꯒꯁꯦ ꯄꯨꯡꯏꯉꯤ ꯏꯪꯉꯤꯗ ꯀꯅꯥꯅꯕꯨ ꯉꯥꯡꯈꯤꯕꯁꯤꯅ ꯇꯥꯅꯤꯡꯗꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯃꯃꯤꯡꯒꯗꯣ ꯑꯌꯤꯡꯕꯤ ꯀꯥꯏꯅ ꯀꯗꯥꯏꯗꯒꯤ ꯑꯌꯤꯡꯕꯤꯅꯣꯕ ꯑꯈꯦꯡꯕꯤꯁꯤꯕꯨ ꯀꯣꯛꯀ ꯆꯤꯛꯏ ꯃꯇꯣꯝꯇ ꯑꯗꯨꯝ ꯉꯥꯡꯉꯤ꯫ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯇꯞꯅꯤ ꯈꯪꯗꯦꯗ ꯀꯕꯣꯛ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯉꯥꯏꯗꯅ ꯂꯩꯔꯤ꯫ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯈꯤꯇꯪ ꯉꯥꯡꯕ ꯍꯧꯔꯝꯃꯒ ꯂꯣꯏꯊꯣꯛꯈꯤꯗꯅ ꯆꯞ ꯆꯞ ꯂꯦꯞꯄꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯒꯗꯕ ꯃꯥꯜꯂꯤ꯫
ꯃꯌꯥꯝꯗꯣ ꯑꯃꯨꯛꯁꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨ ꯅꯨꯡꯁꯤꯕꯤꯅ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯄꯨꯝꯊꯟ ꯊꯜꯂꯕꯅꯤ꯫ ꯃꯤꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯊꯦꯡꯅꯅꯤꯡꯗꯅ ꯍꯦꯛ ꯂꯩꯔꯕ ꯍꯦꯛꯇ ꯊꯦꯡꯅꯩ, ꯍꯦꯛꯇ ꯂꯥꯛꯏ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯕꯤ ꯏꯟꯅꯐꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯈꯔ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯆꯥꯛꯀ ꯆꯥꯗ꯭ꯔꯦ, ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯤꯅ ꯇꯞꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ, "ꯍꯩꯃꯥ, ꯀꯩ ꯏꯟꯖꯥꯡꯅꯣ? ꯀꯩꯗꯧꯔꯒꯦ? ꯆꯥꯔꯣꯗꯅ꯫ ꯏꯅꯝꯃ, ꯏꯅꯝꯃ ꯂꯩꯇꯕ꯭ꯔꯣ?" ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ "ꯅꯣꯏ ꯏꯃꯥ ꯂꯩꯇꯕ꯭ꯔꯣ?" ꯅꯨꯄꯤꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯅꯨꯡꯁꯤꯕꯤꯅ ꯇꯞꯅ, "ꯏꯆꯦ ꯏꯅꯝꯃ, ꯐꯤꯗꯣ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯒꯤ ꯊꯤꯜꯂꯛꯏꯅꯤ꯫ ꯉꯔꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯕꯗꯨꯗ ꯑꯩꯁꯨ ꯃꯅꯤꯡꯂꯣꯝꯗ ꯊꯕꯛ ꯑꯃꯁꯨ ꯂꯥꯛꯄ, ꯑꯗꯨꯗ ꯌꯧꯔꯛꯑꯕꯅꯤ." ꯅꯨꯄꯤꯗꯨꯅ, "ꯍꯣꯏ ꯍꯣꯏ, ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯄꯨꯔꯛꯑꯕꯅꯤꯅ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯅꯦ꯫ ꯃꯥꯒꯤ ꯍꯧꯕꯤꯗꯣ ꯃꯇꯝ ꯂꯣꯏꯔꯝꯃꯅꯤ, ꯑꯗꯨꯅꯅꯤ꯫ ꯊꯦꯡꯅꯅꯤꯡꯗꯕ ꯃꯤꯁꯤ ꯍꯦꯛꯇ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯏꯃꯒ ꯇꯣꯂꯝꯨꯒꯁꯨ ꯂꯧꯕꯨꯛꯀꯤ ꯍꯜꯂꯛꯄꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯂꯝꯕꯤꯗ ꯀꯅꯥ ꯂꯥꯛꯏꯒ ꯀꯔꯤꯃꯇ ꯎꯕꯖꯥꯠ ꯅꯠꯇꯦ꯫ ꯇꯣꯂꯝꯨꯅ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯡꯁꯤꯕꯤ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯈꯪ ꯈꯪꯅ ꯂꯩꯔꯝꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛꯇ ꯇꯥꯁꯤꯟꯈꯤ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯏ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯈꯠꯄ ꯌꯥꯎ ꯏꯟꯈꯠꯄ ꯌꯥꯎ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯤ ꯏꯉꯛ ꯉꯛꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯍꯩꯃꯥ, ꯇꯥ ꯇꯣꯂꯝꯃꯨ, ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯗꯨꯅ?" ꯌꯥꯏꯃꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯇꯣꯂꯝꯃꯨꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ, ꯌꯥꯏꯃꯅ ꯏꯟꯊꯔꯛꯏꯅꯤ." ꯌꯥꯏꯃ ꯇꯣꯂꯝꯃꯨꯒꯤ ꯈꯪꯍꯧꯗꯕ ꯄꯥꯈꯨꯝꯗꯨꯗ ꯏꯉꯛ ꯉꯛꯏ꯫ "ꯀꯔꯤꯕ?" ꯅꯨꯡꯁꯤꯕꯤ ꯌꯥꯏꯃꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯌꯦꯡꯖꯩ꯫ ꯃꯥꯅ ꯌꯥꯏꯃꯕꯨ ꯀꯥꯕꯛ ꯀꯥꯕꯛ ꯉꯥꯎꯖꯕꯗꯨ ꯃꯗꯨꯅꯅꯤ ꯏꯀꯥꯏꯔꯞ ꯇꯧꯔꯤꯕꯁꯤ꯫ ꯅꯨꯄꯥ ꯉꯥꯛꯇꯒ ꯂꯩꯕꯗꯨꯗ ꯅꯨꯡꯁꯤꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯃꯅ ꯈꯣꯟꯖꯦꯜ ꯄꯤꯛꯊꯔꯒ ꯅꯨꯄꯤ ꯁꯥꯔꯒ ꯅꯨꯡꯁꯤꯕꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯇꯣꯂꯝꯃꯨ, ꯀꯩꯒꯤꯅꯣ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯗꯔꯤꯗꯤ?" ꯃꯌꯥꯝꯗꯣ ꯊꯤꯡꯕꯒ ꯉꯝꯍꯧꯗꯦ꯫ ꯋꯥꯟꯊꯕ ꯃꯈꯩ ꯍꯦꯛꯇ ꯅꯣꯛꯂꯛꯏ꯫ ꯇꯣꯂꯝꯃꯨ ꯈꯛꯇꯅꯤ ꯅꯣꯛꯇꯕ꯫ ꯇꯣꯂꯝꯃꯨ ꯁꯥꯎꯅꯤꯡꯅ, "ꯏꯇꯥꯎ, ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤꯍꯦ." ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯀꯩꯅꯣꯅꯦ ꯑꯁꯤ ꯅꯨꯄꯤꯁꯦ, ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ, ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯃꯇꯝ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ." "ꯍꯣ, ꯊꯥꯁꯤꯔꯝꯗꯥꯏꯒ ꯄꯥꯡꯈꯠꯂꯛꯄꯒꯗꯅꯦ ꯃꯣꯏꯅ ꯍꯧꯒꯠꯂꯤꯁꯦ, ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯃꯦꯗꯅ." "ꯑꯁ ꯈꯪꯗꯦꯗ, ꯑꯩꯗꯤ ꯏꯍꯩ ꯍꯦꯛ ꯍꯩꯅꯗꯦ ꯃꯥꯒꯤ ꯃꯤꯍꯨꯟꯗꯣ, ꯑꯗꯨ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ꯫ ꯃꯥꯅ ꯉꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯁꯤꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯥꯒꯤ ꯑꯍꯧꯕꯤꯗꯨꯔ ꯍꯥꯏꯁꯨ." "ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ꯫ ꯑꯗꯣ ꯃꯣꯏꯒꯤ ꯊꯥꯁꯤ ꯇꯥꯅꯧ ꯍꯧꯕꯁꯦ ꯑꯌꯥꯝꯕꯅꯗꯤ ꯑꯩꯅ ꯇꯥꯕꯗ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯅꯕꯅꯗꯤ ꯅꯝꯃꯤ, ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯤ ꯀꯌꯥ ꯇꯥꯗꯦꯗ." "ꯑꯁ ꯌꯥꯔꯦꯁꯦ, ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯗꯤ ꯐꯩ, ꯊꯥꯁꯤ ꯊꯥꯅꯧꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯝꯇ ꯇꯣꯛꯁꯤꯁꯦ." ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯨꯜꯒꯤ ꯉꯥꯌꯣꯟꯐꯝ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯋꯥꯖꯥꯎ ꯉꯥꯡꯂꯤ, "ꯑꯩꯗꯤꯅꯦ, ꯏꯃꯧꯒꯗꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯣꯏꯅꯤꯗ꯫ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯨꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯗꯣꯏꯅꯤ꯫ ꯂꯤꯛꯂꯥꯁꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯅꯤ, ꯅꯍꯥꯟꯗꯣ ꯏꯕꯨꯡꯉꯣ, ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯩ, ꯀꯌꯥꯗꯤ ꯐꯖꯔꯦ, ꯅꯪꯒꯤ ꯍꯥꯏꯅꯕꯤꯗꯣꯏꯅꯤ ꯍꯥꯏꯕ꯫ ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ." "ꯑꯣ, ꯐꯩ ꯐꯩ, ꯍꯥꯏꯕ ꯏꯜꯂꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯅꯪꯕꯨ ꯉꯁꯤꯗꯤ ꯄꯨꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯀꯦꯅ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯄꯨꯔꯛꯇ꯭ꯔꯕꯣ?" "ꯑꯣ, ꯄꯨꯔꯛꯄꯅꯤ, ꯇꯨ ꯑꯁ꯭ꯋꯥꯏꯗ ꯗꯣꯂꯥꯏꯔꯤꯟꯁꯤꯡꯒ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯅ ꯂꯩꯍꯧꯕꯅꯤ, ꯆꯪꯉꯛꯑꯅꯤꯌꯦ." ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡ ꯁꯣꯝꯗ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯂꯒ ꯍꯛꯆꯤꯠ ꯂꯥꯡꯂꯤ꯫ ꯄꯪꯕ꯭ꯔꯥ ꯄꯪꯗꯦ, ꯁꯤꯡꯕ꯭ꯔꯥ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯄꯗꯤ ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯕ ꯖꯥꯠꯅꯤ꯫ ꯅꯨꯡꯁꯤꯕꯤꯗꯣ ꯐꯅꯦꯛ ꯑꯁꯪꯕ ꯑꯃ ꯁꯦꯠꯂꯒ ꯍꯦꯛ ꯂꯥꯛꯏ꯫ ꯊꯦꯝꯕꯨꯡ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯨꯡꯁꯤꯕꯤꯅ ꯌꯧꯁꯤꯜꯂꯛꯄꯗ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯅ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤ ꯅꯨꯄꯤꯗೋ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯁꯦ ꯆꯨꯝꯃꯤꯅ? ꯅꯪ ꯅꯨꯡꯇꯤꯒꯤ ꯐꯅꯦꯛ ꯑꯁꯪꯕ ꯑꯗꯨꯝ ꯁꯦꯠꯂꯛꯎꯀꯣ꯫ ꯁꯦ, ꯀꯕꯣꯛ ꯆꯥꯎ, ꯅꯪꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯒ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯔꯤꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯖꯥꯅꯤ, ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯅꯤ ꯅꯪ." ꯅꯨꯡꯁꯤꯕꯤ ꯏꯉꯛ ꯉꯛꯅ ꯇꯞꯅ, "ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ." "ꯑꯩꯕꯨ ꯅꯪ ꯈꯪꯗꯦ."
ꯑꯩ ꯊꯦꯝꯕꯨꯡ, ꯑꯩꯗꯤ ꯅꯪ ꯈꯪꯉꯤ. ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏ. ꯑꯩ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯅꯣꯏ ꯈꯨꯜꯗ ꯉꯥ ꯂꯩꯕ ꯍꯦꯛ ꯍꯦꯛ ꯆꯠꯄꯅꯤ. ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯤ. ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯅ ꯂꯤꯛꯂꯥꯒꯤ ꯌꯨꯝꯒ ꯍꯪꯗꯅ ꯊꯤꯗꯅ ꯆꯠꯇꯅ ꯇꯧꯔꯤ. ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯤꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯨꯝ ꯌꯨꯝꯁꯤꯕꯨ ꯏꯆꯥ ꯂꯤꯛꯂꯥꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯉꯥꯌꯣꯟꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯏ. ꯑꯩꯒꯤ ꯈꯨꯜꯒ ꯆꯞ ꯃꯥꯟꯅꯔ ꯄꯣꯠꯅꯤ. ꯑꯩꯅ ꯈꯪꯗꯕ ꯃꯤ ꯃꯃꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯃꯣꯏꯒꯤ ꯌꯨꯝꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯀꯩꯅꯣꯅꯤ, ꯂꯤꯛꯂꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯏꯃꯧ ꯑꯣꯏꯅꯤꯡꯃꯟꯈꯤꯗꯅ ꯁꯨꯝ ꯁꯛꯈꯪꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣꯏ ꯄꯣꯠꯅꯤꯗ. ꯆꯥꯕ ꯊꯛꯄ ꯍꯥꯏꯔꯦ ꯋꯥꯠꯇꯦ. ꯑꯗꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯂꯂꯣꯟ ꯏꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯏ. ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯗꯣꯏꯅꯤ. ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ. ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯏ. ꯃꯤꯅ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯇꯣꯝꯇ ꯋꯥ ꯈꯔ ꯉꯥꯡꯉꯝꯂꯒ ꯆꯠꯈ꯭ꯔꯦ. ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯅ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ? ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯡꯈꯠꯂꯛꯄ ꯊꯥꯁꯤꯔꯝꯗꯥꯏꯗ ꯍꯧꯕ. ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯅꯠꯇꯕꯅꯤꯅ ꯈꯨꯜꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ. ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯅ ꯊꯥꯁꯤꯔꯝꯗꯥꯏꯒ ꯄꯥꯡꯈꯠꯂꯛꯄꯒ ꯅꯠꯇꯕ ꯃꯔꯛꯇ ꯍꯧꯕ ꯑꯉꯥꯎꯕꯤ ꯃꯈꯜ ꯑꯃꯁꯨ ꯂꯩꯔꯤꯕꯣꯏꯔꯦ. ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯤꯗꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯃꯄꯥ, ꯅꯪ ꯑꯃꯨꯛ ꯉꯥꯎꯈꯤꯅꯤꯀꯣ. ꯀꯩꯅꯣ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯂꯤꯛꯂꯥꯗꯤ ꯅꯣꯛꯇꯦ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯂꯩ. ꯍꯥꯏꯔꯛꯏ, ꯏꯃꯥ, ꯕꯥꯕꯥ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ. ꯍꯩ, ꯊꯣꯔꯥꯕꯤ, ꯃꯕꯨꯡ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯅꯇꯣꯝꯇ ꯌꯥꯎꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯗꯨꯗ ꯊꯥꯖꯗꯣꯏꯅꯣ? ꯃꯕꯨꯡꯅ ꯑꯃꯨꯛ, ꯋꯥꯖꯥꯎꯗꯤ ꯂꯣꯏꯔꯦ. ꯖꯨꯠꯇꯤ ꯀꯌꯥ ꯆꯥꯔꯝꯃꯣ. ꯋꯥꯖꯥꯎꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯃꯐꯝꯗ ꯂꯩꯈꯤꯕꯅ ꯐꯩ. ꯏꯆꯜꯁꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇ ꯉꯥꯏꯔꯤ ꯈꯨꯜꯁꯦ. ꯋꯥꯔꯤꯁꯤ ꯌꯥꯏꯃꯒꯤ ꯅꯥꯀꯣꯡꯗ ꯍꯦꯛ ꯌꯧꯏ. ꯌꯨꯝꯒ ꯅꯛꯅꯔꯦ. ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯏꯃ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯩ. ꯊꯝꯕꯥꯜꯅ ꯇꯞꯅ, ꯏꯆꯥ ꯂꯤꯛꯂꯥꯗꯣ ꯉꯁꯥꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯅꯤ. ꯀꯔꯝ ꯀꯥꯟꯗ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔ ꯃꯥꯜꯂꯦ. ꯂꯤꯛꯂꯥꯗꯤ ꯀꯔꯤ ꯈꯨꯝꯈꯤꯖꯥꯠꯅꯣ? ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ. ꯃꯣꯏ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯍꯥꯏꯕꯗꯤ. ꯃꯄꯥ ꯃꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯅꯪꯁꯨ ꯀꯣꯏꯔꯤꯔ ꯀꯣꯏꯗ꯭ꯔꯤꯔꯥ ꯑꯁꯦꯡꯕꯁꯨ ꯈꯪꯗꯦ. ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅꯒ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯨꯅꯨꯀꯣ. ꯏꯃꯥꯒꯤꯗꯤ ꯅꯇꯣꯝꯇꯅꯤ. ꯏꯆꯥ ꯅꯨꯄꯥ 3 ꯄꯣꯛꯄꯗꯣ ꯅꯇꯣꯝꯇ ꯉꯥꯏ. ꯅꯄꯥꯁꯨ ꯂꯩꯇꯦ. ꯈꯪꯗꯦꯗ. ꯌꯥꯏꯃ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ, ꯍꯣꯏ ꯏꯃꯥ, ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ. ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩ. ꯑꯩꯈꯣꯏꯅ ꯂꯧꯁꯥꯟ ꯎꯔꯤꯕ ꯂꯧꯁꯦ ꯃꯃꯜ ꯌꯥꯝꯅ ꯍꯥꯞꯇꯕꯤꯗ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯍꯟꯗꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯧ ꯍꯥꯏꯗꯅ ꯈꯨꯔꯥꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯂꯩꯔꯦ. ꯑꯩꯅ ꯂꯝꯈꯩ ꯆꯠꯄꯗ ꯁꯨꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯁꯨ ꯑꯌꯥꯝꯕ ꯁꯔꯨꯛ ꯄꯤꯗ꯭ꯔꯦ. ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯅꯤ. ꯑꯗꯨꯕꯨ ꯀꯣꯟꯅꯒꯗ꯭ꯔꯅꯦ? ꯑꯩꯅ ꯁꯨꯝ ꯄꯥꯕꯗꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯡꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯊꯤꯜꯂꯛꯄ ꯑꯗꯨꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯕꯅꯤ. ꯑꯗꯣ ꯈꯪꯗ꯭ꯔꯤ. ꯀꯌꯥꯝ ꯄꯤꯕꯤꯔꯛꯇꯣꯏꯅꯣ ꯈꯪꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯂꯤꯛꯂꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯒꯤ ꯌꯥꯏꯃꯕꯨ ꯍꯧꯕ ꯂꯥꯛꯏ. ꯇꯌꯥꯏꯃ, ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ? ꯉꯁꯥꯏꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯅ ꯁꯣꯝꯗ ꯉꯥꯏꯕꯗ. ꯌꯥꯏꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯄꯨꯈ꯭ꯔꯤꯁꯨ ꯏꯅꯛ ꯅꯛꯏ. ꯑꯗꯨꯝ ꯅꯇꯣꯝꯇ ꯆꯠꯂꯁꯨ ꯍꯥꯏꯗꯅ ꯊꯣꯛꯂꯛꯇ꯭ꯔꯕ. ꯀꯔꯤꯒꯤ? ꯏꯆꯜꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯁꯤꯗꯤ. ꯑꯗꯨꯅ ꯑꯩꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕꯗꯣ ꯇꯜꯂꯕ. ꯀꯩꯅꯣ? ꯀꯥꯏꯗꯩ ꯋꯥꯅ ꯇꯧꯔꯛꯏꯁꯤꯅ? ꯂꯤꯛꯂꯥ, ꯃꯤꯅ ꯎꯔꯒ ꯐꯖꯔꯔꯣꯏ. ꯅꯃꯥꯟꯅꯕꯤꯒ ꯑꯣꯏꯅ ꯆꯠꯂꯣ. ꯑꯩ ꯂꯥꯛꯑꯔꯣꯏ ꯉꯁꯤꯗꯒꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯃ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ. ꯂꯤꯛꯂꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄꯒ ꯆꯠꯇ꯭ꯔꯦ. ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯗꯨ ꯂꯤꯛꯂꯥ ꯃꯃꯥꯒ ꯃꯄꯥꯒ ꯊꯝꯕꯥꯜꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯍꯩꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ. ꯀꯣꯏꯊꯣꯔꯛꯏꯔꯣ? ꯁꯤꯗ ꯐꯝꯃꯨꯁꯦ. ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯤꯅ, ꯏꯆꯦ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅ. ꯌꯥꯏꯃꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯌꯦ ꯂꯩꯌꯦ. ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯌꯨꯅꯤ. ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯏꯆꯥꯗꯣ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ. ꯍꯧꯖꯤꯛ ꯃꯔꯝ ꯍꯪꯕꯗ ꯈꯪꯉꯤ. ꯏꯆꯥ ꯅꯨꯄꯤ ꯃꯇꯣꯝꯇꯅꯤ. ꯃꯄꯥꯅ ꯃꯕꯨꯡꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ.
ꯃꯥꯅ ꯄꯥꯝꯗꯕ ꯃꯐꯝꯗꯒ ꯂꯨꯍꯣꯡꯕ ꯌꯥꯄꯣꯠꯇꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯁꯨꯝꯗꯧꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯦꯃꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯋꯥꯖꯥꯎ ꯉꯥꯛꯇ ꯉꯥꯡꯕꯗ ꯑꯩꯈꯣꯏꯗꯤ ꯃꯥ ꯆꯠꯈ꯭ꯔꯒ ꯅꯣꯛꯄꯗꯁꯨ ꯂꯣꯏꯔꯕꯅꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯒꯤ ꯌꯨꯝꯗꯨꯗ ꯏꯆꯥ ꯊꯥꯖꯔꯣꯏ ꯍꯥꯏꯗꯅ ꯃꯄꯥꯅ ꯍꯥꯏꯔꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯑꯏꯪꯕꯤꯅ ꯉꯥꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯒ ꯃꯈꯣꯏ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯊꯝꯕꯥꯜꯅ ꯉꯁꯥꯏ ꯂꯤꯛꯂꯥ ꯂꯥꯛꯂꯝꯕꯗꯣ ꯀꯔꯤ ꯈꯔ ꯍꯥꯏꯅꯕꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯥꯔꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯦ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤ ꯃꯄꯥꯟꯗ ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯅ ꯀꯧꯔꯛꯏ ꯍꯩ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯪꯂꯛꯏ ꯆꯠꯈꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯀꯨꯏꯃꯜꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯏꯕꯅꯤ ꯏꯇꯩꯃ ꯌꯥꯏꯃ ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯗꯅ ꯌꯥꯏꯃ ꯊꯣꯛꯂꯛꯏ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯀꯞꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯂꯩꯕꯗ ꯃꯄꯥ ꯑꯩꯅ ꯌꯥꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯣ ꯑꯃꯝꯕ ꯃꯔꯛꯇ ꯌꯥꯏꯃ ꯃꯉꯥꯜ ꯑꯃ ꯎꯕꯒꯨꯝꯅ ꯇꯧꯏ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯊꯦꯝꯕꯨꯡꯒ ꯅꯨꯡꯁꯤꯕꯤꯒ ꯅꯨꯡꯇꯤꯒꯤ ꯎꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗ ꯈꯌꯥꯠ ꯄꯨꯡꯕ ꯀꯥꯔꯤ ꯅꯨꯃꯤꯠꯇꯣ ꯊꯥꯁꯤꯔꯝꯗꯥꯏꯕꯨꯗꯤ ꯑꯣꯏꯔꯦ ꯅꯨꯡꯁꯤꯕꯤꯗꯣ ꯍꯦꯛ ꯍꯧꯕ ꯃꯇꯝꯗꯤ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯗ ꯂꯝꯕꯤꯗ ꯆꯠꯄꯗꯨꯗ ꯃꯌꯥꯝꯗꯣ ꯏꯪꯉꯛ ꯉꯛꯂꯤ ꯍꯩꯃꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯗꯦꯅꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯁꯨ ꯃꯥꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯉꯛꯄꯅꯤ ꯊꯦꯡꯅꯕ ꯃꯤꯗ ꯏꯁꯧ ꯂꯥꯡꯖꯟꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯃꯥꯒꯤ ꯑꯍꯧꯕ ꯅꯥꯏꯕꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯁꯛ ꯍꯥꯏꯔ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯊꯦꯝꯕꯨꯡꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯊꯦꯝꯕꯨꯡꯅ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯃꯥ ꯃꯁꯛ ꯇꯥꯛꯀꯦ ꯉꯥꯌꯣꯟꯐꯝꯗ ꯂꯩꯍꯧꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯏꯀꯥꯏꯍꯦ ꯏꯅꯦꯝꯄꯣꯛ ꯎꯅꯗꯣꯏꯁꯦ ꯍꯣꯏ ꯆꯠꯂꯁꯤ ꯊꯦꯝꯕꯨꯡꯒ ꯅꯨꯡꯁꯤꯕꯤꯒ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯦ ꯑꯏꯪꯕꯤ ꯉꯥꯌꯣꯟꯐꯝꯗ ꯋꯥꯖꯥꯎ ꯀꯟꯅ ꯉꯥꯡꯂꯤ ꯏꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯗꯤ ꯂꯣꯏꯅ ꯂꯥꯛꯎꯀꯣ ꯀꯨꯏꯔꯔꯣꯏ ꯍꯣꯡꯕꯤꯔꯅꯤ ꯂꯤꯛꯂꯥ ꯍꯣꯏꯒꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏꯁꯨ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯅꯤ ꯍꯥꯏꯔꯗꯤ ꯍꯔꯥꯎꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯌꯥꯏꯃꯒ ꯂꯤꯛꯂꯥꯒ ꯉꯥꯌꯣꯟꯐꯝꯕꯨ ꯐꯥꯎꯔꯒ ꯍꯦꯛꯂꯛꯂꯕ ꯑꯏꯪꯕꯤꯅ ꯌꯥꯝꯅ ꯈꯪꯕ ꯁꯥꯅ ꯀꯨꯏꯅꯗꯅ ꯍꯩꯃꯥ ꯂꯤꯛꯂꯥ ꯉꯥꯏꯈꯨꯋꯣ ꯂꯥꯛꯈꯨꯋꯣ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯒ ꯍꯦꯛ ꯊꯨꯡꯂꯔꯦ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯌꯥꯏꯃꯈꯣꯏꯒꯤ ꯂꯧꯐꯝꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯄꯨꯂꯞ ꯍꯦꯛ ꯌꯧꯁꯤꯜꯂꯛꯏ ꯑꯏꯪꯕꯤꯅ ꯍꯩꯃꯥ ꯏꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯏꯅꯦꯍꯦ ꯏꯕꯨꯡꯉꯣ ꯇꯨ ꯃꯁꯤꯅꯤ ꯂꯤꯛꯂꯥ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯗꯣ ꯊꯦꯝꯕꯨꯡꯅ ꯂꯤꯛꯂꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯥꯗꯤ ꯐꯅꯦꯛ ꯑꯁꯪꯕꯁꯨ ꯁꯦꯠꯁꯨ ꯁꯦꯠꯇꯅ ꯏꯃꯥꯅ ꯍꯥꯏꯕ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯇꯨ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯕꯨ ꯁꯛ ꯇꯥꯛꯏ ꯑꯏꯪꯕꯤꯅ ꯍꯥꯏ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯁꯤꯒꯤ ꯂꯤꯛꯂꯥ ꯍꯥꯏꯁꯤꯅꯤ ꯉꯥꯎꯔꯕꯣ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯂꯤꯛꯂꯥ ꯅꯨꯡꯇꯤꯒꯤ ꯎꯅꯩ ꯂꯨꯍꯣꯡꯕꯁꯤ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯂꯤꯛꯂꯥꯁꯨ ꯃꯁꯛ ꯈꯪꯉꯝꯗꯕ ꯌꯥꯔꯣꯏ ꯑꯁꯤꯗꯤꯅꯦ ꯏꯃꯥꯅ ꯄꯥꯝꯗꯦ ꯂꯤꯛꯂꯥꯒꯤ ꯑꯍꯜ ꯂꯃꯟꯗ ꯂꯣꯏꯅ ꯍꯥꯏꯅꯗꯅ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯕꯤꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯇꯥꯞ ꯂꯧꯔꯒ ꯑꯏꯪꯕꯤꯒꯤ ꯃꯆꯤꯟꯗ ꯊꯣꯝꯂꯝꯃꯤ ꯑꯏꯪꯕꯤ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯈꯤ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨ ꯑꯩꯅ ꯏꯅꯦꯝꯄꯣꯛ ꯑꯣꯏꯕ ꯄꯥꯝꯗꯦ ꯅꯍꯥꯟ ꯃꯈꯩ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯀꯌꯥꯝ ꯑꯣꯠꯀꯦ ꯌꯦꯡꯉꯨ ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯒ ꯎꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯂꯤꯛꯂꯥꯗꯒ ꯄꯤꯊꯣꯛꯀꯦ ꯇꯧꯏ ꯇꯥ ꯊꯦꯝꯕꯨꯡ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯏꯃꯥꯁꯤ ꯋꯥꯟꯊꯔꯝ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯁꯅꯣꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯗꯤ ꯇꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯑꯏꯪꯕꯤ ꯃꯆꯤꯟꯗꯨ ꯄꯥꯏꯔꯒ ꯅꯥꯍꯦꯔꯤ ꯑꯌꯣ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯛꯅ ꯎꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯂꯤꯛꯂꯥꯒꯤ ꯑꯄꯣꯛꯄꯅ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯏꯃꯗ ꯄꯤꯔꯤꯁꯤ ꯌꯥꯝ ꯐꯔꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯅꯤ ꯃꯁꯤꯗꯤ ꯀꯨꯏꯅ ꯊꯤꯟꯊꯕ ꯀꯥꯟꯅꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯤ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪꯖꯥꯎ ꯑꯁꯤꯒꯤ ꯑꯣꯏꯔꯦ
ꯃꯥꯅ ꯌꯨꯝꯗꯒ ꯂꯥꯛꯇꯅ ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ? ꯅꯨꯡꯁꯤꯕꯤꯒ ꯊꯦꯝꯕꯨꯡꯒ ꯑꯗꯨꯝ ꯅꯝꯗꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯋꯥꯖꯥꯎ ꯉꯥꯡꯕꯤ ꯑꯌꯤꯡꯕꯤ, ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯤꯕꯨꯂꯥ ꯆꯨꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯊꯪꯅꯕ ꯈꯨꯜꯗꯒ ꯂꯥꯛꯄ ꯁꯪꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯃ ꯑꯃꯁꯨꯡ ꯂꯤꯛꯂꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯅꯨꯡꯁꯤꯕꯤꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫